Hello, nungsirip marup laising mayam su tik ta kaidana leram ganina khalle nunga sige ayuk se su kimatik phazai hai tare ko tu adagi aigi table da lei ba kaino se laising je Russian says ka cosmia ga se aigi garden dagi ne phazatra mabani se am sana bani ngo lai makum akup sat pa laising se moigi phazaba sisu tokan ba phazaba mani ko kogi nungsa yak lauba yukin ayong kaino sida mangang sida si laising si phazaba sisu thok no puning huningai oi hai tare rali singo bol mandre ngo tai singo anoi bana loira bane sanaram bane aina video nambadagi ma sab lepa laigi se uraba tharo olaga sanaramine ma huzi dagi sina ayuke aina puha sengmena tawbani thau khara sale nuga ground laiba hawai khara kabak taw thoe laiba hawai sti yam koina ngaudrasi ya ni moi sam thu na mungan ba keno ne hai tare hawai ni andagi cumin kitang hape arema thau tu da dagi mustard seeds khara hape andagi tilo maru asoiba khara hapire duga ngaha kabak ngobirani andagi hawai truck frozen khar lay tu hapsanbire duga ngaha minute ahum mari medium flame da makhong khumjalaga thongbirani dagi curry pata khara hape curry pata se ahan bada hapasu yabane do petek petek yam kapena ina simatang sta hapane dagi boil potatoes khara kabak soidok piraga hapsanbire duga sizu ngahak minute ani hum khak makhong khumjalaga thongbirani andagi poha medium size ki poha do dido ngahak chamthok pire phajana dido minute tara mu thammaga hapsanbire dagi ground turmeric khara hape dagi thum khara hape sai gi sangda dagi phadigoma soiba khara hape phadigoma soiba se huren pura loiraga hapasu yabane deida sidaida yam phadigom se pungtik tek na koi tagat thekna loiraga hapa saningdaba mi yaw ediduna ai si matang sina hapa bane aduga ngahak minute manga mo phasana ngobirani otana duga pohas di yam koina ngaudrasi yabani yam thuna su semba yaba duga hausu hauba kaino ne breakfast ne poha se loire duga mai muthatlaga minute ahum mari makhong khumaga thambirani ai somdana sa lon gen tawbani sa se ai thandagi ni sa se lon doi se sangom yawa sa kanam thakte koi mungda ai thatnane andagi cardamom khara kaino sikairaga hapsanbire amani andagi chini kitang hape duga samana se packet ani hapsanbire duga porong sohalani ngha manam su khunung sima singha pasu hawbane sta singha pado singdu leiram dare ye sing dana half traveling asidi dagi poha sisu ready ore sana ba daga lai ba hawai nga sai ngau hi bodo di do mathakta khara saisan birani masak phajadra
ꯑꯗꯨꯒ ꯑꯩꯅ ꯆꯥꯒꯗꯕ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯀꯥꯟꯗ ꯆꯥꯖꯔꯅꯤ ꯂꯧꯊꯣꯛꯑꯒ ꯃꯁꯥ ꯃꯁꯥꯅ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯁꯦ ꯃꯁꯛ ꯈꯨꯐꯖꯕꯅꯤꯀꯣ ꯆꯥꯁꯤꯒꯤ ꯃꯁꯛꯁꯦ ꯉꯁꯤꯁꯦ ꯅꯨꯡꯁꯥꯁꯨ ꯁꯥꯒꯗꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯒꯤ ꯑꯌꯨꯛꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤꯁꯦ ꯆꯥꯁꯦ ꯐꯖꯅ ꯊꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯟꯁ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯗ꯭ꯔꯦ ꯄꯣꯍꯥꯁꯦ ꯆꯥꯁꯤꯜꯂꯝꯅꯤꯅ ꯑꯗꯨꯅ ꯇꯧꯒꯗꯕ ꯒꯥꯔꯗꯦꯟꯗ ꯊꯣꯛꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯎꯍꯟꯖꯔꯛꯀꯦ ꯑꯗꯒꯤ ꯔꯣꯁꯁꯤꯡꯁꯨ ꯌꯥꯝ ꯁꯥꯠꯂꯦ ꯅꯨꯡꯁꯥꯁꯨ ꯑꯔꯩꯕꯤꯗ ꯁꯥꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯔꯣꯏꯕꯤꯗ ꯁꯥꯔꯕꯅꯤ ꯅꯨꯡꯁꯥ ꯀꯥꯂꯦꯟꯒꯤ ꯑꯗꯣ ꯏꯁꯤꯡꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯆꯥꯏ ꯒꯥꯔꯗꯦꯟꯗꯁꯨ ꯍꯟꯗꯛꯁꯦ ꯀꯩꯅꯣꯗ ꯂꯩꯁꯤꯡꯁꯦ ꯀꯪꯈꯤꯗ꯭ꯔꯅ ꯄꯥꯈꯠꯇꯅꯀꯣ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯛꯑꯒ ꯑꯩ ꯃꯌꯥꯝ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟ ꯌꯧꯔꯦꯗꯣ ꯑꯗꯣ ꯔꯣꯁꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯦ ꯁꯥꯠꯄꯗ ꯁꯥꯠꯄ ꯂꯣꯏꯁꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯦ ꯁ꯭ꯄ꯭ꯔꯤꯡꯗꯪ ꯁꯥꯠꯈꯤꯕꯁꯤꯡꯗꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯂꯦꯟꯒꯤ ꯁꯥꯠꯀꯗꯕ ꯃꯌꯥꯝ ꯑꯃ ꯇꯥꯈꯠꯇꯅ ꯁꯥꯠꯂꯦ ꯌꯦꯡꯉꯨꯗꯣ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯁꯤꯡꯗꯤ ꯈꯨꯆꯪ ꯑꯃꯅꯤ ꯃꯣꯏꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯗ ꯏꯟꯗꯤꯚꯔꯗꯨꯅꯦ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯇꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯥꯗ ꯄꯤꯡ ꯃꯆꯨꯒꯤ ꯁꯥꯠꯂꯤꯁꯦ ꯁꯤꯁꯦ ꯑꯦꯟꯖꯦꯂꯥꯅꯤ ꯑꯦꯟꯖꯦꯂꯥꯁꯦ ꯌꯥꯝ ꯁꯥꯀꯟꯕ ꯔꯣꯁꯅꯦ ꯃꯥꯁꯦ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯕ ꯖꯣꯝ ꯖꯣꯝ ꯇꯥꯒꯩ ꯆꯕꯨꯟ ꯆꯕꯨꯟ ꯁꯥꯠꯂꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯣꯏꯁꯤꯡꯁꯦ ꯑꯗꯒꯤ ꯁꯤꯅ ꯖꯁꯃꯤꯅꯥꯅꯦ ꯖꯁꯃꯤꯅꯥꯁꯤꯁꯨ ꯑꯉꯛꯄ ꯐꯪꯒꯩ ꯁꯥꯠꯂꯦ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯄ꯭ꯔꯤꯡꯗꯒꯤ ꯁꯥꯠꯂꯛꯏꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯠꯂꯤꯁꯦ ꯃꯇꯨꯝ ꯇꯥꯔꯒꯅꯦ ꯍꯦꯛꯇ ꯖꯣꯝ ꯖꯣꯝ ꯇꯥꯒꯩ ꯍꯦꯛꯇ ꯖꯣꯝ 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 ꯑꯗꯨꯅꯤ ꯃꯥꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯃꯈꯛ ꯑꯗꯒꯤ ꯁꯤꯅ ꯐꯦꯔꯤꯇꯦꯜ ꯃꯦꯖꯤꯛꯅꯦ ꯐꯦꯔꯤꯇꯦꯜ ꯃꯦꯖꯤꯛꯁꯦ ꯃꯃꯥꯡ ꯆꯍꯤꯗꯅ ꯍꯦꯟꯅ ꯁꯥꯠꯂꯦ ꯍꯟꯗꯛꯁꯨ ꯁꯥꯠꯇꯤ ꯁꯥꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯄ꯭ꯔꯨꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕꯒꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯄꯥꯛꯊꯗꯅ ꯍꯦꯛꯇ ꯇꯦꯛꯊꯒꯩ ꯁꯥꯠꯄꯗꯣ ꯑꯗꯨꯗꯤ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯦ ꯑꯗꯒꯤ ꯑꯃꯅ ꯆꯣꯡ ꯐꯟꯗꯅ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯁꯥꯟꯅꯔꯤ ꯑꯩꯒꯤ ꯌꯦꯅꯈꯥꯒꯤ ꯐꯤꯕꯝ ꯁꯤꯁꯨ ꯌꯦꯅꯈꯥ ꯑꯃꯅꯤ ꯂꯩꯁꯤꯡꯁꯦ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯁꯦ ꯈꯔ ꯔꯤꯗ꯭ꯌꯨꯁ ꯇꯧꯒꯦꯅ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯈꯔ ꯌꯥꯟꯊꯠꯈ꯭ꯔꯒꯦꯅ ꯀꯩꯅꯣꯗ ꯁꯦꯟꯅꯕ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯆꯥꯏꯕ ꯑꯃ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯟꯊꯅꯕꯅ ꯍꯣꯠꯅꯔꯤ ꯑꯗꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯟꯊꯅꯕꯅ ꯍꯣꯠꯅꯩ ꯍꯥꯏꯔꯁꯨꯀꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯂꯩꯔꯒ ꯍꯦꯛꯇ ꯄꯣꯔꯛꯀꯅꯦꯕ ꯑꯃꯔꯣꯝꯗ ꯍꯟꯊꯅꯕ ꯍꯣꯠꯅꯩꯉꯩꯗ ꯑꯃꯔꯣꯝꯗ ꯍꯦꯟꯀꯠꯂꯦ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯤꯁꯤꯁꯨ ꯐ꯭ꯂꯣꯔꯦꯟꯇꯤꯌꯥꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯎꯠꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯃꯥꯗꯤ ꯁꯥꯠꯄ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯀꯩꯅꯣꯅꯤ ꯔꯣꯁꯅꯦ ꯍꯥꯏꯇꯥꯔꯦ ꯋꯤꯟꯇꯔ ꯈꯛꯇꯅꯤ ꯃꯥꯅ ꯁꯥꯠꯇ꯭ꯔꯤꯁꯦ ꯀꯥꯂꯦꯟꯗꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯥꯠꯂꯤ ꯃꯥ ꯑꯗꯩ ꯉꯁꯥꯏ ꯎꯠꯈꯤꯕ ꯖꯁꯃꯤꯅꯥꯗꯨꯅꯦ ꯑꯩꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟ ꯑꯃꯨꯛ ꯂꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯐꯖꯃꯟꯗꯅꯀꯣ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯅꯝꯅꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛ ꯅꯝꯅꯤ ꯁꯥꯠꯂꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯒ ꯂꯣꯏꯈ꯭ꯔꯗꯕꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯥꯠꯄꯁꯦ
ꯆꯕꯨꯟ ꯃꯥꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯃꯅꯅꯦꯀꯣ ꯑꯩꯈꯣꯏ ꯑꯥꯗ ꯅꯥꯇꯣꯟ ꯆꯥꯕꯤꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯕꯨꯟ ꯁꯥꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯆꯕꯨꯟ ꯁꯥꯠꯂꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯅ ꯂꯩꯁꯤꯡꯁꯦ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩ ꯑꯃꯃꯝꯒꯤ ꯁꯥꯏꯖ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯇꯣꯟ ꯆꯥꯕꯤꯒꯤ ꯃꯅꯝꯅ ꯀꯩꯅꯣꯝ ꯇꯧꯋꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯃꯅꯝꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯣꯁꯀꯤ ꯄꯔꯐ꯭ꯌꯨꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯅꯝꯗꯣ ꯑꯗꯨꯒꯤ ꯃꯅꯝꯗ ꯅꯝꯃꯦ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯂꯩꯁꯨ ꯐꯖꯅ ꯁꯥꯠꯂꯦ ꯑꯗꯨꯒ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯇꯥꯗꯦ ꯃꯊꯪꯒꯤꯗꯤ ꯈꯪꯗꯦ ꯆꯍꯤꯅ ꯄꯨꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯦ ꯈꯟꯅ ꯃꯇꯝꯁꯦ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯜꯂꯦ ꯑꯩꯅꯁꯨ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ 6 days a week ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯦꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯍꯜꯂꯛꯑꯒ ꯑꯩ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯅꯝꯕ ꯈꯣꯠꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯣꯊꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯇꯨꯝꯃꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯃꯇꯝ ꯄꯥꯡꯅ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯌꯥꯔꯤꯉꯩ ꯊꯨꯅ ꯅꯝꯃꯒ ꯊꯥꯒꯠꯂꯛꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯔꯣꯁꯁꯤꯡꯁꯦ ꯁꯥꯠꯄ ꯂꯣꯏꯒꯗ꯭ꯔꯅ ꯄꯥꯈꯠꯇꯅꯀꯣ ꯑꯩꯁꯦ ꯁꯤꯃꯁꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯏꯅꯦ ꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯋꯤꯂꯤꯌꯝ ꯃꯣꯔꯤꯁꯀꯤ ꯃꯁꯛꯁꯤ ꯐꯖꯗ꯭ꯔꯥ ꯃꯣꯏꯁꯤꯡꯁꯦ ꯊꯣꯛꯅ ꯐꯖꯒꯖꯥꯠꯅꯤꯀꯣ ꯃꯣꯏꯒꯤ ꯃꯁꯛꯁꯦ ꯂꯩꯁꯤꯡꯁꯦ ꯀꯦꯜꯂꯤꯁꯦ ꯃꯅꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯄꯁꯤꯗ ꯂꯩꯃꯟ ꯆꯜꯂꯛꯄꯒꯤ ꯐꯖꯕꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯒ꯭ꯔꯥꯎꯟ ꯀꯩꯅꯣꯁꯦ ꯂꯩꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯟ ꯆꯟꯕꯒꯤꯁꯦ ꯀꯦꯜꯂꯤꯁꯤꯡꯁꯤꯉꯣ ꯑꯗꯒꯤ ꯁꯤꯅ ꯄ꯭ꯔꯤꯟꯁꯦꯁ ꯆꯥꯔꯜꯁ ꯗꯦ ꯃꯣꯅꯥꯀꯣꯅꯦ ꯔꯣꯌꯦꯜ ꯃꯃꯤꯡꯒꯤ ꯊꯣꯟꯕ ꯂꯩꯁꯤꯡꯁꯦ ꯔꯣꯁꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯟꯁꯦꯁ ꯆꯥꯔꯜꯁ ꯗꯦ ꯃꯣꯅꯥꯀꯣ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁꯦꯁ ꯃꯥꯔꯒꯔꯤꯊꯥ ꯑꯗꯒꯤ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠ ꯃꯣꯏꯁꯤꯡꯁꯦ ꯐꯖꯕ ꯔꯣꯁ ꯉꯥꯛꯇꯅꯦ ꯑꯗꯒꯤꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯎꯠꯈꯤꯕ ꯏꯟꯗꯦꯚꯔꯗꯨꯅꯦ ꯑꯩꯅ ꯅꯝꯃꯒ ꯑꯃꯨꯛ ꯎꯠꯂꯛꯄꯅꯦ ꯃꯁꯛꯁꯤꯡꯁꯦ ꯁꯤꯒꯤ ꯔꯣꯁꯁꯤꯡꯁꯦ ꯆꯥꯎꯁꯨ ꯆꯥꯎꯋꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤ ꯃꯁꯛꯁꯨ ꯐꯖꯩ ꯌꯥꯝꯁꯨ ꯁꯥꯠꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯎꯠꯂꯤꯕ ꯔꯣꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯔꯣꯁꯁꯤꯡꯁꯤꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤ ꯃꯌꯥꯝꯅ ꯎꯅꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯅꯕ ꯃꯌꯥꯝꯅ ꯆꯪꯉꯒ ꯌꯦꯡꯅꯕ ꯒꯥꯔꯗꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯊꯥꯖꯕ ꯔꯣꯁꯁꯤꯡꯁꯤꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯛꯑꯒꯁꯨ ꯁꯤꯖꯤꯟꯅꯩ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯗ ꯀꯩꯗ ꯊꯝꯅꯕ ꯑꯩꯈꯣꯏꯒꯤ ꯕꯨꯀꯦ ꯂꯩꯅꯩꯗꯅꯀꯣ ꯑꯩꯈꯣꯏꯗꯤ ꯂꯩꯗꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟꯗꯒꯤ ꯑꯗꯨꯝ ꯀꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯕ꯭ꯔꯥꯍꯝ ꯗꯥꯔꯕꯤꯗꯤ ꯌꯥꯝꯅ ꯁꯥꯠꯇꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯗꯒꯤ ꯑꯥꯗ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯑꯃ ꯂꯩꯁꯦ ꯇꯨꯁꯤ ꯅꯣꯕꯥꯂꯤꯁꯅꯤ ꯁꯤꯒꯤ ꯅꯣꯕꯥꯂꯤꯁ ꯑꯅꯤꯁꯨꯕ ꯄꯥꯝꯕꯤꯅꯦ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯁꯨ ꯍꯧꯋꯦ ꯑꯆꯧꯕ ꯑꯃꯁꯨ ꯑꯗꯨꯏꯗꯨꯗꯤ ꯆꯍꯤ 4 ꯁꯨꯔꯦ ꯁꯤꯁꯤꯅ ꯍꯟꯗꯛꯀꯤꯁꯤꯅ ꯑꯅꯤꯁꯨꯕ ꯆꯍꯤꯅꯦ ꯁꯤꯒꯤ ꯅꯣꯕꯥꯂꯤꯁꯁꯦ ꯅꯨꯡꯁꯥꯅ ꯀꯥꯊꯦꯛꯄꯅ ꯅꯣꯕꯥꯂꯤꯁꯁꯤꯡꯁꯦ ꯑꯗꯒꯤ ꯁꯤꯅ ꯖꯨꯕ꯭ꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯅꯦ ꯁꯤꯁꯨ ꯑꯅꯤꯁꯨꯕ ꯆꯍꯤꯅꯦ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯁꯛꯁꯦ
ꯑꯗꯒꯤ ꯇꯥꯁꯜꯂꯒ ꯁꯥꯠꯂꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯃꯅꯥꯁꯤꯡꯁꯦ ꯏꯟꯊꯣꯛꯅ ꯌꯥꯝꯒꯖꯥꯠꯅꯤꯀꯣ ꯃꯉꯣꯟꯗ ꯄꯥꯜꯂꯤꯕ ꯃꯅꯥꯁꯤꯡꯁꯦ ꯇꯨ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯗꯒꯤ ꯁꯤꯒꯤ ꯕ꯭ꯂꯨ ꯃꯆꯨꯒꯤꯁꯦ ꯁꯤꯅ ꯀ꯭ꯋꯤꯛ ꯁꯤꯜꯚꯔ ꯀꯧꯋꯦ ꯁꯤꯁꯨ ꯀ꯭ꯂꯥꯏꯝꯕꯤꯡ ꯑꯣꯏꯅ ꯍꯧꯍꯜꯂꯁꯨ ꯌꯥꯏ ꯑꯗꯒꯤ ꯕꯨꯁ ꯐꯣꯝꯗ ꯍꯧꯍꯜꯂꯁꯨ ꯌꯥꯏ ꯌꯥꯝ ꯀꯨꯏꯅ ꯁꯥꯠꯄ ꯔꯣꯁꯅꯦ ꯁꯝꯃꯔ ꯆꯨꯞꯄ ꯃꯊꯪ ꯃꯊꯪ ꯂꯣꯟꯅꯗꯅ ꯄ꯭ꯔꯨꯟ ꯇꯧꯔ ꯀꯛꯊꯠꯂꯒ ꯁꯥꯠꯄ ꯂꯣꯏꯕꯁꯤꯡꯗꯣ ꯀꯛꯊꯠꯈ꯭ꯔꯒ ꯑꯗꯒꯤ ꯁꯤꯅ ꯑꯩꯅ ꯄꯨꯔꯞ ꯊꯣꯡꯖꯤꯟꯕ ꯌꯥꯕ ꯆꯤꯀꯟ ꯊꯥꯏ ꯈꯔ ꯂꯩ ꯑꯗꯨꯏꯗꯣ ꯑꯩ ꯊꯣꯡꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯆꯥꯛꯀ ꯑꯩꯈꯣꯏꯒꯤ ꯕꯥꯁꯃꯇꯤ ꯔꯥꯏꯁꯀꯨꯝꯕꯒꯁꯨ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯟꯒꯨꯝꯕ ꯑꯗꯒꯤ ꯇꯜ ꯑꯗꯒꯤ ꯕ꯭ꯔꯦꯗ ꯑꯃꯒ ꯍꯦꯛꯇ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕ ꯀꯩꯅꯣꯅꯦ ꯆꯤꯀꯟ ꯈꯨꯊꯣꯡꯅꯦ ꯁꯤꯁꯦ ꯆꯤꯀꯟ ꯊꯥꯏꯁꯦ ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯍꯩꯕꯤꯔꯦ ꯑꯗꯒꯤ ꯕꯇꯔ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯦꯀꯣ ꯇꯦꯕꯜ ꯁ꯭ꯄꯨꯟ 2 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯒ ꯃꯦꯜ ꯇꯧꯍꯜꯂꯦ ꯑꯗꯒꯤ ꯖꯤꯔꯥ ꯇꯤꯁꯄꯨꯟ ꯑꯃ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯥꯕꯛ ꯉꯧꯕꯤꯔꯅꯤ ꯑꯗꯒꯤ ꯑꯣꯅꯤꯌꯟ ꯑꯆꯧꯕ ꯑꯃ ꯁ꯭ꯂꯥꯏꯁ ꯇꯧꯔꯒ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯑꯣꯅꯤꯌꯟꯁꯦ ꯁ꯭ꯂꯥꯏꯠꯂꯤ ꯃꯇꯥꯏꯗ ꯕ꯭ꯔꯥꯎꯟ ꯑꯣꯏꯗ꯭ꯔꯤꯐꯥꯎꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯑꯅꯤꯈꯛ ꯀꯥꯕꯛ ꯆꯣꯞ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯒꯤ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ ꯇꯣꯃꯦꯇꯣꯗꯣ ꯈꯤꯇꯪ ꯊꯣꯠꯊꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯤ ꯃꯇꯥꯡꯁꯤ ꯐꯥꯎꯕ ꯑꯗꯒꯤ ꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯀꯥꯁꯃꯤꯔꯤ ꯔꯦꯗ ꯆꯤꯂꯤ ꯍꯥꯞꯄꯦ ꯑꯗꯒꯤ ꯆꯤꯂꯤ ꯐ꯭ꯂꯦꯛꯁ ꯍꯥꯞꯄꯦ ꯀꯁꯨꯔꯤ ꯃꯦꯊꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯀ꯭ꯌꯨꯃꯤꯟꯒ ꯀꯣꯔꯤꯌꯦꯟꯗꯔꯒ ꯇꯛꯈꯥꯏꯕ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯩꯖꯤꯟꯕꯤꯔꯒ ꯀꯥꯁꯜꯂꯛꯇꯅꯕ ꯐꯖꯅ ꯇꯣꯠꯇꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯉꯧꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 2-3 ꯃꯨꯛ ꯑꯗꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯜꯁꯤꯡꯁꯦ ꯈꯔ ꯁꯦꯄꯔꯦꯠ ꯇꯧꯔꯛꯄꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯄꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯖꯅ ꯅꯩꯗꯅ ꯃꯤꯅꯤꯠ 2 ꯑꯃꯨꯛ ꯐꯖꯅ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯞꯄꯤꯕ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯩꯁꯦ ꯅꯩꯗꯅ ꯉꯧꯍꯧꯔꯗꯤꯀꯣ ꯌꯥꯝꯅ ꯍꯥꯎꯕꯅꯦ ꯀꯩꯅꯣꯁꯦ ꯁꯤ ꯒ꯭ꯔꯦꯚꯤꯁꯦ ꯑꯗꯒꯤ ꯆꯤꯀꯟ ꯊꯥꯏ ꯕꯣꯟꯂꯦꯁꯇꯣ ꯑꯗꯨꯏꯗꯣ ꯈꯔ ꯕꯥꯏꯠ ꯁꯥꯏꯖꯇ ꯀꯛꯊꯠꯄꯤꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯌꯥꯝ ꯊꯨꯅ ꯃꯨꯟꯕ ꯆꯤꯀꯟꯅꯤꯀꯣ ꯁꯤꯁꯤꯗꯤ ꯃꯤꯅꯤꯠ 10 ꯊꯣꯡꯉꯒ ꯑꯗꯨꯝ ꯌꯥꯕ ꯆꯤꯀꯟꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯊꯣꯡꯉꯦ ꯀꯩꯅꯣꯗ ꯆꯨꯞꯁꯟꯅꯕ ꯃꯅꯨꯡꯗ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯑꯗꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯊꯣꯡꯕꯤꯔꯦ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯗꯨ ꯀꯩꯅꯣꯁꯤꯗꯒꯤ ꯆꯤꯀꯟꯁꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇꯪꯁꯨ ꯊꯣꯛꯆꯔꯛꯄꯅꯦ ꯃꯁꯥꯒꯤꯁꯨ ꯑꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯒ ꯐꯖꯅ ꯑꯣꯠꯇꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯃꯤꯅꯤꯠ 2-3 ꯑꯗꯨꯒ ꯏꯁꯤꯡ ꯀꯞ ꯃꯈꯥꯏ ꯑꯃꯨꯛ ½ ꯀꯞꯀꯨꯝꯕ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯃꯤꯅꯤꯠ 10 ꯑꯃꯨꯛꯀ ꯊꯣꯡꯕꯤꯔꯅꯤ ꯃꯤꯅꯤꯠ 10 ꯊꯣꯡꯉꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯁꯤꯁꯦ ꯊꯤꯀꯟ ꯀ꯭ꯔꯤꯝꯅ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯌꯣꯒꯔꯠ ꯍꯥꯞꯄꯁꯨ ꯌꯥꯏ ꯌꯥꯝ ꯍꯥꯞꯄ ꯅꯠꯇꯦ ꯈꯔ ꯇꯦꯕꯜ ꯁ꯭ꯄꯨꯟ 2.5 ꯑꯗꯨꯋꯥꯏꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯑꯣꯠꯇꯅ ꯃꯤꯅꯤꯠ 3-4 ꯊꯣꯡꯕꯤꯔꯅꯤ
ꯑꯗꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯃꯤꯅꯤꯠ 3-4 ꯑꯃꯨꯛ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯣꯡꯕꯤꯔꯅꯤ ꯂꯣꯏꯔꯦ ꯊꯨꯝ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗꯩꯗ ꯂꯣꯏꯕ ꯃꯇꯝꯅꯦ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯈꯨꯐꯖ ꯑꯃꯅꯤ ꯁꯤ ꯇꯟꯒ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯛꯀ ꯆꯥꯔꯁꯨ ꯌꯥꯏ ꯕ꯭ꯔꯦꯗꯀ ꯆꯥꯔꯁꯨ ꯌꯥꯏ ꯆꯥꯅꯤꯡꯕꯒꯩ ꯂꯣꯏ ꯆꯥꯔꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯅꯥꯟꯒ ꯆꯥꯔꯅꯤ ꯑꯗꯒꯤ ꯃꯣꯏ ꯃꯄꯥꯒ ꯃꯆꯥꯒꯅ ꯁꯤꯒꯤꯁꯦ ꯕ꯭ꯔꯦꯗꯀ ꯆꯥꯒꯅꯤ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯔꯦ ꯐꯗꯤꯒꯣꯝ ꯀꯁꯨꯔꯤ ꯃꯦꯊꯤ ꯍꯥꯞꯄꯗꯤ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯍꯥꯞꯆꯤꯟꯕꯅꯦ ꯑꯗꯣ ꯁꯤ ꯕꯇꯔ ꯆꯤꯛꯀꯟꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀ꯭ꯔꯤꯃꯤ ꯑꯣꯏꯕ ꯍꯥꯎꯕ ꯀꯩꯅꯣꯅꯦ ꯆꯤꯛꯀꯟ ꯈꯨꯊꯣꯡꯅꯦ ꯆꯤꯛꯀꯟ ꯊꯥꯏꯒꯤ ꯕꯇꯔ ꯆꯤꯛꯀꯟ ꯑꯣꯏꯅ ꯊꯣꯡꯉꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯏꯟꯗꯤꯌꯟ ꯕꯇꯔ ꯆꯤꯛꯀꯟ ꯈꯨꯊꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕ ꯑꯗꯣ ꯑꯩꯒꯤ ꯑꯊꯨꯕꯤꯗ ꯊꯣꯡꯕ ꯈꯨꯊꯣꯡꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯌꯥꯝ ꯆꯥꯒꯜꯂꯤ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯗꯤꯅꯔꯒꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯔꯤ